ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯩ ꯏꯊꯟꯇ ꯁꯤꯖꯔꯔꯣꯏ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯩ ꯏꯊꯟꯇ ꯁꯤꯖꯔꯔꯣꯏ ꯕꯣꯕꯣꯏ ꯍꯧꯖꯤꯛ ꯀ꯭ꯂꯥꯁ 10 ꯀꯥꯔꯤꯕ ꯅꯨꯄꯥ ꯃꯆꯥꯅꯤ ꯃꯍꯥꯛꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯕꯨꯗꯤ ꯃꯃꯥꯟꯅꯕ ꯄꯨꯜꯂꯒ ꯊꯧꯔꯦꯝ ꯋꯥꯔꯦꯝ ꯇꯧꯕꯅ ꯍꯦꯟꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡꯗ ꯂꯩꯗꯨꯅ 10ꯒꯤ ꯑꯦꯛꯖꯥꯝ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤꯁꯛꯅꯤ ꯅꯨꯃꯤꯠꯇꯨ ꯅꯣꯡ ꯍꯥꯏꯐꯦꯠ ꯆꯨꯕ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯈꯔ ꯀꯟꯇꯛ ꯁꯤꯠꯂꯤꯕ ꯃꯇꯝꯅꯤ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗ ꯃꯈꯣꯏ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯃ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯐꯟꯁꯥꯡ ꯑꯃꯗ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯄꯥꯅꯔꯤ ꯁ꯭ꯀꯨꯜ ꯕꯣꯔꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯋꯥꯔꯗꯦꯟꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯖꯥꯅꯤ ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯄꯥꯅꯤꯁꯃꯦꯟ ꯆꯥꯎꯅ ꯄꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯆꯥꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯂꯣꯏꯅ ꯐꯦꯡꯍꯟꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯅ ꯌꯨꯝꯗꯒꯤ ꯄꯣꯔꯛꯄ ꯇꯔꯪ ꯑꯗꯨꯗ ꯃꯥꯒꯤ ꯐꯤ ꯄꯨꯝꯅꯃꯛ ꯍꯥꯞꯆꯤꯜꯂꯒ ꯃꯅꯪꯒꯟꯗ ꯄꯣꯠꯁꯤꯜꯂꯒ ꯁ꯭ꯀꯨꯜꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯆꯦꯜꯍꯟꯕ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕ ꯄꯥꯅꯤꯁꯃꯦꯟ ꯄꯤ ꯃꯁꯤꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯩ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯗꯨꯒꯤ ꯑꯁꯣꯏꯕ ꯑꯃꯅ ꯅꯨꯃꯤꯗꯥꯡ ꯍꯦꯛ ꯑꯣꯏꯕꯒ ꯎꯏꯔꯛꯄ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯎꯏꯔꯤꯉꯩꯗ ꯁꯥꯇ꯭ꯔꯁꯤꯡꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯥꯡꯊꯣꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥꯔꯗꯦꯟ ꯑꯗꯣ ꯎꯏꯔꯝꯕꯗꯒꯤ ꯇꯨꯝꯊꯈ꯭ꯔꯦ ꯋꯥꯔꯗꯦꯟ ꯇꯨꯝꯈ꯭ꯔꯦ ꯈꯪꯕꯗꯒꯤ ꯕꯣꯕꯣꯏꯅ ꯊꯥꯕꯜ ꯍꯩ ꯃꯉꯥꯜ ꯌꯥꯎꯗꯕ ꯊꯥꯕꯜ ꯇꯥꯕ꯭ꯔꯣ ꯑꯁ ꯀꯩ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯝꯇ ꯂꯥꯡꯉꯛꯈꯤꯅꯨꯀꯣ ꯈꯔ ꯆꯥꯖꯧ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯎꯅ ꯐꯥꯒꯤ ꯇꯧꯕꯅꯦ ꯈꯔ ꯄꯤꯔꯛꯑꯣ ꯇꯟꯖꯥ ꯑꯗꯨꯗ ꯀꯃꯜꯁꯨ ꯀꯗꯥꯏ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯤ ꯄꯨꯃꯤꯟꯅꯕ ꯂꯨꯝꯕꯅꯤ ꯑꯗꯨꯅ ꯆꯥꯃꯤꯟꯅꯁꯦ ꯄꯨꯃꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏꯗꯅ ꯀꯃꯜ ꯅꯪ ꯁꯤꯔꯤꯕ ꯏꯌꯥꯎ ꯍꯦꯛ ꯌꯥꯎꯔꯗꯅ ꯑꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯇꯨꯃꯤꯟꯅ ꯁꯥꯖꯟ ꯆꯥꯔꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯅ ꯅꯣꯏꯅ ꯇꯧꯔꯤꯗꯨꯕꯨ ꯀꯩꯅꯣ ꯇꯧ ꯆꯥꯎ ꯑꯣꯖꯥ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯒꯦꯕ ꯍꯦꯔꯥ ꯇꯦꯝꯕ ꯇꯧꯁꯨ ꯍꯥꯏꯕ ꯆꯥꯎꯁꯨ ꯍꯥꯏꯕ ꯑꯗꯨꯒ ꯑꯣꯖꯥꯗ ꯇꯥꯛꯊꯣꯛꯑꯒ ꯐꯨꯍꯟꯒꯦꯁꯨ ꯍꯥꯏꯕ ꯃꯗꯨꯕꯨ ꯃꯤꯔꯣꯜꯂꯣ ꯆꯤꯔꯣꯜꯂꯣ ꯕꯣꯕꯣꯏꯒꯤ ꯋꯥꯗꯨꯗ ꯃꯌꯥꯝ ꯋꯥ ꯅꯣꯛꯏ ꯃꯈꯣꯏꯅ ꯅꯣꯛꯄ ꯑꯗꯨꯗ ꯋꯥꯔꯗꯦꯟꯗꯣ ꯇꯥꯔꯗꯨꯅ ꯄꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯁꯤꯗ ꯅꯣꯛꯑꯒ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯥ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯁꯥꯔ ꯁꯨꯝꯗꯧꯕꯅꯤ ꯇꯦꯝꯕꯅ ꯎꯏꯕꯗꯨꯗ ꯑꯩꯅ ꯁꯥꯔ ꯂꯥꯛꯑꯦ ꯍꯥꯏꯖꯤꯟꯅꯔꯒ ꯂꯦꯞꯀꯠꯍꯟꯕꯅꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯣꯛꯄꯅꯤꯗ ꯁꯥꯔ ꯅꯠꯇ꯭ꯔꯅꯦ ꯀꯃꯜ ꯃꯥꯅꯦ ꯁꯥꯔ ꯑꯩꯈꯣꯏ ꯅꯣꯛꯄꯅꯦ ꯍꯥꯏ ꯕꯣꯕꯣꯏ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯨ ꯉꯥꯎꯁꯤꯟꯅꯒꯅꯨ ꯍꯟꯗꯛꯀ ꯂꯥꯡꯉꯛꯑꯗꯤꯅꯦ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯁꯤꯗꯅꯦ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯎꯞꯄꯒ ꯂꯩꯍꯟꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯀꯃꯜꯅ ꯕꯣꯕꯣꯏ ꯀꯩꯅꯣ ꯅꯪꯅ ꯁꯥꯔꯗ ꯑꯃꯨꯛ ꯀꯦꯠꯁꯤꯜꯂꯤꯗꯨꯅ ꯍꯣꯏ ꯃꯍꯤꯛ ꯀꯦꯠꯁꯟꯗ꯭ꯔꯗꯤ ꯖꯧ ꯈꯨꯝꯃꯨꯔꯗꯤ ꯁꯤꯗ ꯎꯝꯃꯤꯁꯤ ꯄꯥꯏꯊꯣꯔꯛꯑꯣꯏꯗ꯭ꯔꯣ ꯑꯄꯪꯁꯤꯗꯤ ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ ꯁꯩꯇ ꯑꯣꯏꯕ ꯑꯩꯈꯣꯏ ꯚꯥꯏ ꯕꯣꯕꯣꯏꯁꯦ ꯕꯨꯔꯥ ꯕꯤꯖꯥꯟꯗꯣꯅꯤꯍꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯇꯝ ꯀꯌా ꯍꯧꯈ꯭ꯔꯦ ꯃꯇꯝꯗꯨꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯦꯛꯖꯥꯝꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯦꯛꯖꯥꯝ ꯇꯧꯒꯗꯕ ꯅꯨꯃꯤꯠ 19ꯅꯤ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯤ नुमिदांगी मतमनी पुंग अमा तारकले बोबोय अमदी मखोय ममानबा नुपा मंगा बोबोयगा पुन्ना तरुक इकोय कोयना फमली का अदुगी मै पुन्ना मक्सु मुथतले इकोय कोयना फमलीबा मखोय तरुक अदुगी ममांगदा केंडल अमा थाली अदुगा सी अमगी ममाइदा चखै अनि सिंगदुना का मरी थोकले हाइबती प्लस की मवोंगदा अदुगा चुथेक yes no हाइना थादुना थमली मसिदगी बोबोयना बाय मया नको याम लांग कनुको होरेने स्पिरिट तो हेक थोरपगा एखोयदना साउम अमा पिरकनी मरुदा नको कनाम तल किबे यातिको अस खागे कै तोरके सचत हौरो पाथि ngang लेरे हाय कमल बुट मानबा होरे नोइना प्रंग प्रंग तोर अदि आइदने फुदिसे कैनु खंगदि तुमिन लयुको आई कौरागे
Charlie Charlie are you here Charlie Charlie are you here asumna hanjin kaurabasu karimata tawraktri maduda thabalna hera uri paroidaba thabak thuok mok chalu ada asi hairamlaga phamung changki maduda mamanaba atei yasu boboy kauro la kan da hairo ko hakoi changi asumna hairamlaga mathang changnakhrei maduda boboyna hera sibu ai thantagi ada tairo tumani aisu asi hairamlaga mahaksu tumba changki asumna makhoi mamanabasing aduga loinana boboy su tumkhrei masigi matung ngaihak leiraga makhoina thalamba candle do tapna asum loisillaklaga makhoina yes no iramba si aduda wairaktuna mai chaklakhi maduda kamalna uiri hagulakpada makhoina tumliba phamung ado maina sakpa khara hauduna leiramlei maduda kamalna mai chae haiduna koilau lawrakhi masidagi mamanabasing adusu phuk haugatnaraklei maduda maina ngarang chaambaduda makhoisu koilang langduna koilau lawnarei adumna koilau lawrakpa aduda warden su taraduna selakhi somduna boboina makhoigi thaganaba thamba batal le yauriba ising ado mai aduda haijinduna muthatnaba honari maduda warden su yokshillaktuna makhoigi bathroom gi syntax ta yauriba ising ado lawuraga ising haijinki asumna mai chakpa adudi kalhokhi masigi matung thodok asi karamna thokibano haiduna hanglakhi maruda satrasing aduna aikhoi lai khoirambagi candle thambado muthal hogre adudagi ni haina khumjinki adubu mai chakpagi thodok aduta thabal amati bobigi phirol phajup maina jamna sakhi maramasina makhoi anidi boboibu yamna sauniki adubu makhoi punna tawkhiba thabaknina boboida taisenbadi ngamkhide asumna numituma warden mai phajana season no haina sairamlaga masu magi kada sangkhri maruda bobina uisu urutoba lai korini gaina napada thorani si phaju si phirol si mai lone saeba se masi chaknaba kawba lai tareba boboy wa amata haiti tumin lei maruda thabalna aisu hayengdagi ri yumda oina leirani kok chakpa mi ga leminadine aikhoi ga se apun si telani maruda kamalna yare kaidorage aikhoi puna tawmina khiba thabak ngatro soira kandana kaigi amada thangin no yare kamal nangna bobigi wa samna ngang sibu sajin khara pija bairo thabal nang adu dikaino ha nang ba mese kaino ba asi haiduna makhoi ani phunna ba hoki maruda mayamna as yare kaidorage angang macha dongna nuisi diba asumna makhoi ani phunna ba do khamdukna khi numituma haukhre numit adudagi makhoi bobi amadi thabal tongana tumki aduga nungdang khudingi boboida khanaba adum hauba horaki hayengdagi exam haurani haiba numit aduda makhoi mayam nungdang thengla phawba lairik panakhi maduda bobina bai thabal aikhoi di ngausinaba lairik haitaba minina exam si oidong manjaina ha adu waragana to haurodana bender phamaga leiro aduna faradra asi haiduna makhoi ani noi makhoina nganglibatu boboidani haiba boboi sukhangi maruda boboina lamjel jangba napal chawba thibadagi lamjen tappa thenguna lamjel thoibagi wari du taninga ida maduda bobina bai thabal ngaha ne aina yumda phajup lobo chatpato phajup ti akhoi mai thadok khredana ko adugi phajup lobo chatpato aduda akhoi babagi phone ne thingu thungaga sabigi jing as haudu malibo chop ka saradana maduda thabalna adudi bai thingu si player wedam jaine injang oirami masi haduna makhoi ani tik no numit adu ma haukhre mathangi no nganbada makhoi satra satri punamak exam chatki asumna exam hall manung adu yobada bobi ga thabal gadi thingnaki aduga makhoi ani gi manak nakna boboi phamki maram aduna bobi ga thabal gadi tana duna ikhre aduga boboi di tana pham leiram khide hoi manakta makhoi mayam amabudi lei adubu boboi gi partner oiba kamal hoidi pun khidrei maram masina boboi yamna wan ikhi asumna exam gi matam do loikhre haujikti satra satri punamak mayum da hanalaktuna exam haitukpa ngaiduna leirei
ꯕꯣꯕꯣꯏꯗꯤ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯌꯥꯝꯅ ꯊꯥꯖꯈꯤꯗꯦ ꯃꯔꯝ ꯑꯁꯤꯅ ꯀꯃꯜꯗ ꯐꯣꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯌꯥꯎꯔꯛꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯈꯤ ꯃꯗꯨꯗ ꯀꯃꯜꯅ ꯇꯧꯗꯅꯕ ꯍꯥꯏꯈꯤ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣꯏ ꯌꯥꯝꯅ ꯆꯔꯥꯡꯅꯈꯤ ꯑꯗꯨꯕꯨ ꯕꯣꯕꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯃꯛ ꯆꯨꯝꯂꯦ ꯃꯍꯥꯛ ꯑꯦꯛꯖꯥꯝ ꯑꯗꯨ ꯌꯥꯎꯔꯛꯈꯤꯗꯦ ꯕꯣꯕꯣꯏ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯈꯤ ꯃꯔꯝ ꯑꯁꯤꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯂꯩꯀꯥꯏꯒꯤ ꯂꯧꯕꯨꯛ ꯃꯅꯥꯛꯇ ꯍꯧꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯀꯃꯜ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯈꯤꯗꯦ ꯕꯣꯕꯣꯏ ꯑꯃꯗꯤ ꯊꯥꯕꯜꯁꯨ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯅ ꯕꯣꯕꯣꯏꯒꯤ ꯑꯁꯤꯕ ꯃꯁꯥ ꯑꯗꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯎ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯕꯣꯕꯣꯏ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯕꯣꯕꯣꯏ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯕꯗ ꯍꯩꯕꯣꯡ ꯑꯗꯣ ꯇꯝꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯕꯣꯕꯣꯏꯗꯨ ꯃꯥꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯈꯤꯕ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯃꯁꯥ ꯑꯃꯗ ꯐꯝꯂꯒ ꯂꯩꯔꯤ ꯀꯅꯥꯅꯣꯝꯇꯪ ꯂꯥꯛꯑꯗꯤ ꯅꯤꯁꯥ ꯈꯥꯏꯒꯦꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯕꯣꯏꯕꯨ ꯊꯤꯔꯛꯄꯗ ꯕꯣꯕꯣꯏꯅ ꯎꯈꯤ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯑꯁꯤ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯀꯥꯏꯗ ꯂꯣꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯁꯨꯝꯅ ꯀꯣꯏꯂꯩ ꯂꯩꯔꯤꯉꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏꯕ ꯂꯥꯏ ꯑꯗꯨꯅ ꯍꯥꯏ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯗꯣ ꯑꯩ ꯅꯪ ꯊꯤꯕ ꯌꯥꯝ ꯋꯥꯏꯀꯣ ꯑꯩꯒ ꯄꯨꯟꯅ ꯂꯩꯁꯤꯜꯂꯣ ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯅꯪ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯂꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯑꯆꯠ ꯑꯋꯣꯡꯗ ꯀꯤꯍꯜꯂꯤꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯀꯣ ꯌꯥꯔꯦ ꯏꯌꯥꯝꯕ ꯑꯁ꯭ꯋꯥꯏ ꯆꯠꯈ꯭ꯔꯣꯆꯣ ꯍꯌꯦꯡ ꯃꯇꯝꯗꯨ ꯌꯧꯔꯒꯗꯅꯦ ꯊꯦꯡꯅꯁꯤ ꯀꯩꯅꯣ ꯏꯅꯥꯛꯇ ꯁꯨꯔꯨ ꯃꯅꯝꯅ ꯃꯔꯣꯝ ꯅꯝꯊꯤꯔꯤꯕ ꯑꯁ꯭ꯋꯥꯏ ꯆꯠꯂꯣ ꯅꯝꯊꯤꯕ ꯑꯩꯅ ꯅꯪ ꯄꯨꯕꯤꯗ꯭ꯔꯕꯗꯤ ꯁ꯭ꯋꯥꯏꯗꯅꯦ ꯑꯉꯥꯎ ꯑꯐꯩ ꯁꯥꯔꯒ ꯂꯩꯖꯕ ꯇꯥꯕ ꯈꯪꯉꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯗꯨꯗ ꯕꯣꯕꯣꯏꯅ ꯂꯥꯏꯅꯤ ꯀꯥꯏꯅ ꯁꯛꯀꯥꯁꯨ ꯀꯤꯉꯤꯌꯦ ꯆꯥꯝꯅꯦꯗꯤ ꯈꯪꯗ꯭ꯔꯤꯌꯦ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯕꯣꯕꯤꯒ ꯊꯥꯕꯜꯒꯗꯣ ꯕꯥꯏꯛ ꯑꯃ ꯇꯣꯡꯗꯨꯅ ꯕꯥꯔꯗꯦ ꯑꯃ ꯌꯥꯎꯔꯨꯕꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯏ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯅꯕꯥꯅꯤ ꯂꯥꯛꯑꯦꯗꯅ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯗ ꯑꯁꯤ ꯈꯜꯂꯒ ꯕꯣꯕꯤꯅ ꯊꯧꯔꯤꯕ ꯕꯥꯏꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯡꯂꯤꯕ ꯊꯥꯕꯜꯅ ꯚꯥꯏ ꯑꯁꯤꯒꯤ ꯍꯩꯕꯣꯡꯁꯤꯗꯅꯤ ꯕꯣꯕꯣꯏꯅ ꯑꯥꯎꯠ ꯑꯣꯏꯈꯤꯕꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯥ ꯑꯗꯨ ꯅꯠꯇꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯜꯂꯦꯕ ꯍꯩꯅꯗꯦꯕ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯍꯣꯏꯅꯦ ꯑꯗꯨꯅ ꯐꯩꯅꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯃꯗꯨꯗ ꯕꯣꯕꯤꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯥꯕꯜꯁꯨ ꯉꯛꯅ ꯈꯪꯗꯦꯍꯦ ꯒꯥꯔꯤꯗꯣ ꯁꯠ ꯊꯧꯔꯣ ꯃꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏꯗꯨꯅ ꯇꯞꯅ ꯊꯧꯗꯥ ꯕꯣꯕꯤꯗꯨ ꯒꯥꯔꯤꯗꯨ ꯈꯥꯝꯃꯤ ꯑꯗꯨꯒ ꯒꯥꯔꯤꯗꯒꯤ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯔꯛꯏ ꯑꯗꯨꯒ ꯀꯩꯅꯣꯃꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯊꯥꯕꯜꯅ ꯈꯪꯗꯦꯍꯦ ꯌꯥꯔꯦ ꯑꯩ ꯊꯧꯔꯒꯦ ꯅꯪꯅꯅꯦ ꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯨꯕꯗꯨꯗꯒꯤ ꯂꯥꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗ ꯕꯣꯕꯤꯒꯤ ꯊꯋꯥꯏꯅ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯕꯣꯕꯣꯏꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯂꯥꯞꯅ ꯂꯦꯞꯄꯒ ꯂꯩꯕꯗꯣ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯕꯣꯕꯤꯗꯤ ꯀꯤꯈꯤꯕꯅ ꯃꯁꯥ ꯑꯗꯣ ꯊꯛ ꯅꯤꯛꯂꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯕꯣꯕꯣꯏꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯇꯨꯡ ꯍꯟꯗꯨꯅ ꯕꯣꯕꯤ ꯑꯃꯗꯤ ꯊꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯊꯥꯕꯜ ꯑꯃꯗꯤ ꯕꯣꯕꯤ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯂꯒ ꯒꯥꯔꯤꯗꯣ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯍꯣꯠꯇꯅ ꯊꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯕꯣꯕꯣꯏ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯈꯤ ꯄꯦꯜꯂꯤꯍꯦ ꯃꯈꯣꯏ ꯑꯅꯤꯗ ꯉꯁꯤ ꯉꯥꯏꯍꯥꯛ ꯈꯥꯏꯕꯁꯤꯗꯤ ꯁꯤꯔꯐꯥꯎ ꯍꯦꯛ ꯄꯦꯜꯂꯤ ꯑꯩꯈꯣꯏ ꯊꯋꯥꯏꯁꯤꯕꯨ ꯑꯃꯨꯛ ꯁꯤꯕꯒ ꯌꯥꯗꯕ ꯖꯥꯠꯂꯥ ꯌꯥꯔꯗꯤ ꯁꯤꯗꯣꯛꯀꯦꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛ ꯍꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯀꯥꯈꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝꯗꯣ ꯍꯧꯈ꯭ꯔꯦ ꯕꯣꯕꯣꯏ ꯃꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗꯨꯅ ꯃꯍꯥꯛ ꯂꯥꯏꯔꯩꯕꯥꯛꯇ ꯂꯥꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯆꯩꯔꯥꯛ ꯄꯤꯐꯝ ꯁꯪꯂꯦꯟ ꯍꯥꯏꯅ ꯊꯥꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯦ ꯃꯗꯨꯗ ꯃꯍꯥꯛꯄꯨ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕ ꯂꯥꯏ ꯑꯗꯨꯗ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅ ꯆꯪꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯤꯄꯥ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩꯗꯨꯅ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯗꯨ ꯇꯥꯟꯅꯐꯝꯅꯤ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯑꯗꯨ ꯏꯌꯥꯝꯕ ꯑꯩꯉꯣꯟꯗ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯔꯛꯀꯅꯤ ꯏꯌꯥꯝꯕꯅꯒ ꯈꯪꯕ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯅꯪ ꯈꯔꯗꯤ ꯆꯦꯛꯁꯤꯜꯂꯨ ꯑꯐꯕ ꯅꯨꯡꯉꯥꯏꯕ ꯄꯤꯔꯛꯇꯧꯗꯤ ꯃꯥꯟꯗꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ
ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯕꯨ ꯄꯣꯔꯛꯄ ꯂꯥꯏ ꯑꯗꯨꯅ ꯕꯣꯕꯣꯏꯗ ꯃꯈꯣꯏꯅ ꯀꯧꯔꯛꯄ ꯉꯥꯏꯌꯨ ꯍꯥꯏꯅ ꯃꯐꯝ ꯑꯗꯨꯗ ꯐꯝꯍꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕꯣꯕꯣꯏꯁꯨ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯐꯝꯂꯤ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃ ꯀꯟꯅ ꯀꯥꯎꯊꯣꯔꯛꯏ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯁꯨꯞꯇ꯭ꯔꯦꯛ ꯅꯥꯇ꯭ꯔꯦꯛ ꯇꯥꯏ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤ ꯀꯤꯗꯨꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯂꯥꯏꯃꯨ ꯑꯋꯥꯡꯕ ꯑꯃꯅ ꯇꯅꯗꯨꯅ ꯐꯥꯈꯤ ꯑꯗꯨꯒ ꯂꯩꯃꯥꯏꯗ ꯐꯧꯕꯤ ꯍꯥꯏꯗꯠꯄꯒꯨꯝ ꯕꯝ ꯕꯝ ꯍꯥꯏꯗꯠꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯜꯗ ꯂꯪꯁꯤꯜꯂꯛꯏ ꯃꯗꯨ ꯎꯕꯗ ꯕꯣꯕꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯦ ꯃꯇꯝꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯁ ꯁꯤꯔꯝꯗ꯭ꯔꯁꯨ ꯐꯔꯝꯗꯧꯅꯤ ꯑꯩꯉꯣꯟꯗꯅ ꯀꯔꯤꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯤꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥ ꯑꯍꯨꯝꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ ꯃꯗꯨꯗ ꯍꯧꯖꯤꯛ ꯆꯦꯟꯒꯦ ꯇꯧꯕ ꯂꯥꯏꯃꯨꯅ ꯐꯨꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯌꯥꯎꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯁꯣꯝꯗ ꯌꯨꯝ ꯃꯅꯨꯡꯗꯅ ꯍꯥꯏ ꯆꯧꯀꯤꯗꯥꯔ ꯁꯤꯔꯥ ꯑꯐꯥꯎꯕ ꯑꯍꯨꯝ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯁꯥꯔ ꯍꯥꯏ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤ ꯐꯥꯅꯅꯕ ꯄ꯭ꯂꯥꯟ ꯇꯧꯕꯗꯣ ꯍꯥꯏꯔꯣ ꯁꯥꯔ ꯃꯥꯅꯅꯤ ꯏꯁ ꯀꯔꯤ ꯑꯩꯅꯗꯤ ꯀꯥꯏꯅ ꯈꯦꯂꯦꯗ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯀꯥꯏꯗ ꯇꯧꯔꯤꯕ ꯅꯣꯏꯅ ꯍꯥꯟꯅ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯣ ꯑꯣꯔꯗꯔ ꯍꯧꯖꯤꯛ ꯑꯃꯅ ꯑꯃꯗ ꯃꯔꯥꯜ ꯊꯝꯖꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯅꯥꯅ ꯍꯧꯕꯅꯣ ꯁꯥꯔ ꯑꯩꯅ ꯍꯧꯔꯨꯕꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯔ ꯐꯩ ꯑꯗꯨꯗꯤ ꯅꯪꯒꯤ ꯑꯐꯕ ꯈꯟꯕ ꯉꯝꯗꯕ ꯅꯀꯣꯛꯇꯣ ꯍꯧꯖꯤꯛ ꯆꯥꯝꯕ ꯇꯥꯔꯦ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯨꯄꯥꯁꯤꯒꯤ ꯃꯀꯣꯛꯁꯤ ꯑꯃꯨꯛꯇ ꯆꯥꯝꯃꯨ ꯍꯩ ꯃꯁꯤ ꯍꯥꯏꯔꯛꯄꯗ ꯋꯥꯡ ꯆꯥꯎꯔꯕ ꯂꯥꯏꯃꯨ ꯑꯍꯨꯝ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯃꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯣ ꯁꯦꯒꯥꯏꯈꯤ ꯆꯩꯅꯥ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯣ ꯍꯧꯅ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯂꯥꯎꯔꯛꯄꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯄꯥꯈꯠꯂꯗꯨꯅ ꯆꯞ ꯃꯥꯟꯅꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯗꯨꯗ ꯃꯈꯣꯏꯕꯨ ꯉꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯝꯅꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯇꯨꯃꯤꯟ ꯑꯃꯨꯛ ꯐꯝꯊꯩ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯣ ꯃꯀꯣꯛ ꯁꯦꯒꯥꯏꯕ ꯂꯣꯏꯔꯒ ꯕꯨꯔꯣꯡ ꯁꯧꯕ ꯏꯁꯤꯡꯗ ꯃꯀꯣꯛ ꯑꯗꯣ ꯌꯨꯡꯁꯤꯟꯗꯨꯅ ꯃꯀꯣꯛ ꯆꯥꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤ ꯃꯗꯨꯗ ꯁꯤꯕ ꯅꯥꯏꯗ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯦꯒꯥꯏꯕꯒꯤ ꯆꯩꯅꯥꯅꯤ ꯁꯥꯕꯒꯤ ꯆꯩꯅꯥꯅꯤ ꯀꯟꯅ ꯂꯥꯎꯔꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯀꯟꯅ ꯀꯞꯂꯛꯂꯦ ꯃꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯟꯅ ꯅꯣꯛꯂꯤ ꯃꯁꯤꯗꯒꯤ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯞꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯃꯀꯣꯛꯇꯣ ꯑꯃꯨꯛ ꯇꯥꯏꯁꯤꯟꯅꯍꯜꯂꯤ ꯃꯁꯤꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯍꯥꯏ ꯌꯥꯔꯦ ꯃꯥꯁꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯅꯣꯡꯃꯗ ꯆꯩ 10,000 ꯐꯨꯒꯗꯕꯅꯤ ꯑꯗꯨꯒ ꯍꯞꯇꯥ ꯑꯃ ꯃꯀꯣꯛ ꯆꯥꯝꯒꯗꯕꯅꯤꯀꯣ ꯃꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥ ꯑꯗꯣ ꯄꯨꯊꯣꯛꯍꯟꯈ꯭ꯔꯦ ꯃꯗꯨꯗ ꯅꯨꯄꯥ ꯑꯗꯨꯕꯨ ꯄꯨꯊꯣꯛꯏꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤꯃꯠꯇ ꯀꯞꯄ ꯌꯥꯔꯣꯏ ꯍꯦꯛ ꯀꯞꯄꯗ ꯑꯃꯨꯛ ꯍꯟꯅ ꯅꯀꯣꯛ ꯆꯥꯝꯒꯗꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯄꯨꯊꯣꯛꯈꯤ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯣ ꯇꯨꯃꯤꯟꯅ ꯑꯁꯨꯝ ꯆꯠꯈꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯅꯤ ꯑꯗꯨꯗ ꯂꯥꯏ ꯑꯗꯨꯅ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏ ꯅꯕꯥꯅꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤꯁꯤꯗ ꯊꯥꯡꯅ ꯂꯩꯔꯝꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯨ ꯍꯧꯖꯤꯛ ꯍꯥꯏꯍꯧꯔꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯐꯨꯕꯤꯔꯣꯏ ꯍꯥꯏꯔꯣ ꯃꯗꯨꯗ ꯉꯁꯥꯏ ꯆꯦꯟꯒꯦ ꯇꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯔ ꯑꯩꯅꯅꯦ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯪꯅꯅꯦ ꯍꯥꯏꯕ ꯐꯔꯦ ꯑꯗꯨꯗꯤ ꯁꯦ ꯅꯨꯄꯤꯁꯤꯗ ꯁꯤꯒꯤ ꯑꯊꯧꯕ ꯊꯥꯡꯁꯤꯅꯅꯦ ꯂꯦꯜꯂꯨ ꯁꯥꯔ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯂꯦꯜꯂꯨꯅꯦ 이비마 능 사우노이 마시 하이르가 누파 아두나 탕을 렌키 아둠나 렐루부다 탕 파이리바 누파 아두다 오이나 사이나 펑바 호락레이 마사다수 이렙타나 하이타락레이 마두다 누파 아두나 라이 아두다 아이 렌제라로이 하이키 마두다 라이 아두나 누피 아두다 온셀라가 낭부 탕을 렌바시 또시로 하이나 항이 마두다 누피 아두나 똑비가노 시디파우 렌비유 asomna khumlakhi maruda nupa aduna has siripau as ai loredana asomna thang lenbagi chaina to khangna adum leli maduda akonba nupa aduda lai aduna onsillaga amu hairi hai nipa sireba mi amabu kamane hingalangani hayo sir
ꯑꯩ ꯈꯪꯖꯗꯦꯕꯨ ꯑꯣ ꯑꯗꯨꯗꯤ ꯍꯥꯏ ꯀꯅꯥ ꯂꯩ ꯅꯨꯄꯥꯁꯤꯅ ꯑꯩ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯔꯒ ꯐꯨ ꯃꯥꯅ ꯈꯪꯉꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯒ ꯃꯥꯅ ꯈꯪꯉꯦ ꯍꯩꯔꯦ ꯍꯥꯏꯕꯒ ꯆꯥꯡꯌꯦꯡ ꯇꯧ ꯃꯗꯨ ꯁꯣꯏꯔꯕꯗꯤ ꯃꯀꯣꯛ ꯆꯥꯝꯃꯨ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯅꯪꯗꯤ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯜꯂꯨꯔꯣ ꯌꯥꯔꯦ ꯄꯨꯊꯣꯛꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯣꯛꯈꯤꯕꯗ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯌꯥꯝꯅ ꯀꯤꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯣꯕꯣꯏꯁꯨ ꯀꯧꯔꯛꯈꯤ ꯕꯣꯕꯣꯏ ꯃꯁꯥꯗꯨ ꯏꯄꯥ ꯐꯥꯈꯠꯅ ꯆꯪꯉꯛꯏ ꯃꯗꯨꯗ ꯂꯥꯏꯗꯨꯅ ꯅꯪꯅ ꯀꯃꯥꯏ ꯁꯤꯔꯛꯄ ꯏꯌꯥꯝꯕ ꯑꯩꯁꯤ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯏꯊꯟꯇ ꯁꯤꯖꯔꯛꯄꯅꯤ ꯅꯈꯣꯏ ꯍꯧꯖꯤꯛ ꯅꯧꯅ ꯂꯥꯛꯄ ꯃꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯕ꯭ꯔꯣ ꯈꯔ ꯍꯥꯏ ꯁꯥꯔ ꯈꯔ ꯍꯥꯏ ꯏꯌꯥꯝꯕ ꯈꯔ ꯍꯥꯏ ꯀꯩꯅꯣꯕ ꯁꯤꯕꯣ ꯁꯦ ꯐꯔꯦ ꯅꯪꯅ ꯁꯤꯔꯝꯗꯥꯏꯗ ꯅꯪꯕꯨ ꯆꯍꯤ ꯀꯌꯥ ꯌꯣꯛꯄꯤꯔꯛꯈꯤꯕ ꯏꯃꯥꯒꯤ ꯂꯃꯟ ꯀꯌꯥꯝ ꯁꯤꯡꯉꯝꯃꯕ ꯏꯌꯥꯝꯕ ꯑꯩ ꯑꯃꯠꯇ ꯁꯤꯡꯉꯝꯗ꯭ꯔꯦꯗ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯒꯤ ꯏꯃꯥꯒꯤ ꯂꯃꯟꯗꯣ ꯁꯤꯡꯅꯅꯕ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯅꯨꯡ ꯀꯦꯖꯤ 300 ꯂꯨꯝꯕ ꯅꯨꯡꯗꯨꯝ ꯑꯃ ꯀꯤꯂꯣꯃꯤꯇꯔ 300 ꯂꯥꯞꯄ ꯃꯐꯝꯗꯒꯤ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨꯁꯨ ꯅꯁꯥꯒꯤ ꯄꯥꯡꯒꯜꯅ ꯄꯨꯔꯛꯀꯗꯕꯅꯤ ꯊꯦꯂꯥꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯨꯡ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯄꯨꯔꯛꯀꯗꯕꯅꯤ ꯃꯗꯨ ꯉꯝꯗ꯭ꯔꯕꯗꯤ ꯑꯌꯨꯛꯀꯤ ꯆꯠꯄ ꯃꯇꯝ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯨꯡꯗ ꯊꯝꯒꯅꯤ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯆꯍꯤ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕ ꯇꯧꯒꯗꯕꯅꯤ ꯆꯠꯂꯣ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯕꯣꯕꯣꯏ ꯀꯞꯅ ꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯊꯥ 3 ꯍꯧꯈ꯭ꯔꯦ ꯕꯣꯕꯣꯏ ꯀꯞꯅ ꯀꯦꯖꯤ 300 ꯂꯨꯝꯕ ꯅꯨꯡ ꯑꯗꯣ ꯊꯥꯡꯅꯅꯕ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯅꯨꯡꯇꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯈꯜꯂꯤ ꯑꯩꯅꯦ ꯏꯊꯟꯇ ꯁꯤꯖꯤꯜꯂꯔꯣꯏꯀꯣ ꯃꯌꯥꯝꯁꯨꯅꯦ ꯏꯊꯟꯇ ꯁꯤꯕꯤꯔꯅꯨꯀꯣ ꯁꯤꯔꯒ ꯃꯩꯆꯥꯛ ꯀꯣꯛꯏ ꯒꯥꯏꯅ ꯃꯩꯆꯥꯛꯇꯨꯝ ꯍꯦꯟꯒꯠꯂꯤ ꯑꯁꯨꯝꯅ ꯀꯞꯅ ꯕꯣꯕꯣꯏ ꯃꯥꯒꯤ ꯆꯩꯔꯥꯛ ꯑꯗꯣ ꯃꯈꯥ ꯆꯠꯊꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯤ ꯋꯥꯔꯤ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯣꯏꯔꯨꯝꯖꯔꯤ